मैम आई चैनल बु यंगबिरबा चनाव सिंबु चैनल असिगी माइकैदगी मैम बु तरामना ओक्सरी मैम ngasisu furniture gi item khara gi video मैम हमदा उसरके मैम item सिंगजिदी मैम खगी 5 face dressing box 4 face soap box ama ko bed set ama fian na singba मैम यावरी को item सिंगजिदा मैम item सिंगजिदी खगी सिगी furniture gi set सिगी item सिंगजिगी ओइना को खगी कलर अतोपदि कापत्रे को कलर अतोप कापत बिदा मसागी खगी उनिंग थौगी कलर दा खगी polish तौबा लोरब मतुंग दा खगी फिनिशिंग अरंग बगी रंग कापबा लोरब मतुंगी सेट ओइदुनी को सिजा द मैम सिगी फर्नीचर गी सेट सिगी आइटम सिंग जिगी ओइना प्राइस कोना डिटेल्स पुनमक मैम हम दा हाइजरके द मैम वीडियो से लो फाव यंगबियो मैम अहम बगी आइटम दा हाना लाक्सरगे को मैम अहम बगी आइटम दा खगी 4 फेस सो बॉक्स ओइदुनी को 4 फेस की सो बॉक्स दा मैम खगी थोंग जेको मागी डोर जे खगी फुल लोइबा को सो बॉक्स दा ड्रॉवर दो याउद्रे को सिजना को ड्रॉवर हापदुना ते थोंग जिना फुल लोइबा ओइदुनी को दुगा सिगी 4 फेस सिगी प्राइस ना ओनली 28k मैम सिदा इन 28k हाइज दा मागी प्राइस से डायरेक्ट फाइनल ओइदुनी को खगी कलर तो पका तबिदा मसागी उनिंग थौगी कलर दा समाना ओइरगदी मैम प्राइस से फाइनल ओइदुनी अदो मैम मथंगी आइटम जिना खगी ड्रेसिंग बॉक्स नि को खगी ड्रेसिंग बॉक्स दा खगी थोंग दा ओबेल ओइबा खरा कॉन्टैक्ट तौबदो ओइदुनी को ड्रॉवर अनि मा यावरे दुगा लुकिंग ना फुल ओइबदो ओइदुनी अदो मैम सिगी लुकिंग जिना फुल ओइजना खगी ममांग दा खगी थागा किबा लुकिंग यावबदुना खगी 18 इंच तो ओइबनी को दुगा सिजना सिगी लुकिंग जिना खगी 20 इंच नि को NC अनि हेले माना पाक बजे को कोई कस्टमर ना हाइब तारे कस्टमर ना कोई लुकिंग जे खरा पहन बियो न को 20 इंच पहन बने अदुगा सिगी ड्रेसिंग बॉक्स सिगी मागी प्राइस ना 19k अदु मैम सिजना खगी डाइनिंग चेयर ओदने डाइनिंग चेयर जे मैम अनि म सिदा लेरे को अदु मैम डाइनिंग टेबल के चेयर के जे पुन्ना खगी नमिन नबे याबने दु को खगी पोट लोबना हंजिलकपना वीडियो से यामना सांगना नमौद्रे को वीडियो जे खरा तेना नमौरे अदुना मसिगी दमक्ता मैम गापियो मैम मथंगी आइटम जिना खगी डाइनिंग टेबल ओदुनी को डाइनिंग टेबल की मागी अपाक पजना फिट अहुम पाए अदुगा सांगबना फिट मंगा नि को 35 की साइज दा ओदुनी अदुगा मागी 35 की साइज सिदा सिगी डाइनिंग टेबल की प्राइस से 6500 ले को 6.5k ले सिगी डाइनिंग टेबल जिगी मागी प्राइस से मैम मथक दा हा बिजना खोगी MDF बोर्ड ओदुनी को MDF बोर्ड ओरगजु खोगी गम तेरगा पतिना फजना लिक ओइदना बा हापनि न को अदुगी मतिक कले दो मैम मथंगी आइटम जिना खोगी बेड सेट अमा बेड ता मैम खोगी कुशन हापदो ओदुनी को कुशन हापा खोगी बेड सेट अमा हाइबा तारे सिगी बेड सेट सिदा यावरिबा मागी साइज न को अदुम खोगी नॉर्मल चनाबा साइज ने कनो जिना खोगी सिंगल जिना फिट मरी पाई को दुगा डबल ना मंगा मखाइगा डबल ना मंगा मखाइ एदुगा सिंगल ना फिट मरी ओइदुनी अदुगा सिजिगी सेट सिगी ओइना प्राइस ना 46k मैम सिगी सिजिगा पादुना तेको खोगी सिदा मागी स्पॉन्ज यावबा फिट मंगा मखाइ सिदा लाइरेको सिगी डबल अमागा दै हुजेने ममांग उचगिबा खोगी फिट मरीगी मंगा मखाइगा मरीगा पादुनी को सिगी सेट सिगी ओइना मागी प्राइस सी 46k मैम 46k है जिदा कोई कुशन की जुलम यावरब गादनी को कुशन की जुलम यावरगा फाइनल की प्राइस दा 46k दुगा कयम कुशन जे यावद बिद लौगे हारगा दी मैम 40k ओइदनी कुशन यावद बिदा कोई 40k की ओइबा सेट की वीडियो सो आइना मैंग हमदा थागा सग्रबनी दुगा सिगी कुशन यावरगा सेट सिगी ओइना मागी प्राइस सी 46k सेट ओइदनी फिट मंगा मखाइगा मरीगा को अदुगा मैम आइना थागलाइबा खोगी फर्नीचर के आइटम सिंजे को मैम आइना थागचरिबा फर्नीचर के आइटम सिंजिदा खोगी चल्लिबा उजे खोई मैम उनिंग थोंगाक्ता उदुनी को सिदा सिजनरिबा मैम उनिंग उजे उ खुदिमक से उनिंग थोंगाक्ता उदुनी अदुगा मैम सिदा खोगी आइना सिदा हापचरिबा सिगी फमुंग सि खोगी को रंगजे सिलर थारागा थंबनी को खोगी सिदा रंग अतोपा कलर अतोपा कापदनी को सिजु कलर अतोपा कापा कांदा मैम हमदा अपडेट पिजरके अदुना मैम फमुंग सिंग असिबु को फमुंग सिंग ओरगसु अतोपा आइटम ओरगसु को पाम्बिबा सिनाउ सिंग यावबिरगदी अदुम ऑर्डर तौबिबा यागनी तो मैम ऑर्डर तौबदा मैम ना
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯈꯨꯗꯤꯡꯃꯛꯀꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯆꯪꯕꯤꯔꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯌꯥꯟ ꯕꯣꯛꯁ ꯑꯗꯨꯅꯤ ꯐꯤꯌꯥꯟ ꯕꯣꯛꯁꯇ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ ꯑꯩꯈꯣꯏꯒꯤ 12K ꯂꯩꯗꯣꯏꯅꯤꯀꯣ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯃꯌꯥꯝ ꯐꯥꯏꯅꯦꯜ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯄꯒꯗꯤ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯀꯩꯒꯨꯝꯕ ꯍꯦꯜꯂꯒꯁꯨꯀꯣ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯇ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯐꯥꯏꯅꯦꯜ ꯑꯣꯏꯖꯗꯣꯏꯅꯤꯀꯣ ꯗ꯭ꯔꯋꯥꯔ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯅꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯔꯦꯛ ꯑꯅꯤ ꯑꯃ ꯌꯥꯎꯔꯦꯀꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯣꯡꯂꯤ 12K ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁꯀꯤ ꯑꯜꯃꯤꯔꯥ ꯑꯣꯏꯗꯣꯏꯅꯤꯀꯣ 5 ꯐꯦꯁꯀꯤ ꯑꯜꯃꯤꯔꯥꯅꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁꯀꯤ ꯑꯜꯃꯤꯔꯥꯁꯦ ꯖꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯐꯨꯜ ꯅꯝꯃꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯒꯗꯕꯅꯤꯀꯣ ꯁꯤꯒꯤ 5 ꯐꯦꯁꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯦ ꯈꯔ ꯆꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯎꯄꯨꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯨꯜ ꯑꯣꯏꯅ ꯅꯝꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯅ ꯅꯝꯕ ꯉꯝꯗ꯭ರೆ ꯑꯩꯈꯣꯏ ꯖꯒꯥꯁꯦ ꯃꯥꯒꯤ ꯃꯃꯥꯡ ꯊꯪꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯜꯂꯦꯕ ꯖꯒꯥꯁꯦꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯑꯣꯏꯅ ꯅꯝꯗ꯭ꯔꯒꯁꯨ ꯃꯊꯛꯀ ꯃꯈꯥꯒꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯨꯃꯥꯏꯅ ꯅꯝꯖꯔꯛꯀꯦꯀꯣ ꯑꯗꯣ ꯃꯌꯥꯝ 5 ꯐꯦꯁꯀꯤ ꯑꯜꯃꯤꯔꯥꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯎꯒꯤꯗꯤ ꯃꯌꯥꯝ ꯎꯅꯤꯡꯊꯧ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗ ꯗ꯭ꯔꯋꯥꯔ ꯑꯅꯤ ꯍꯥꯞꯄꯦꯀꯣ ꯃꯌꯥꯏꯗ ꯗ꯭ꯔꯋꯥꯔ ꯑꯅꯤ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯈꯥꯗ ꯊꯣꯡ ꯃꯆꯥ 5 ꯑꯃꯒ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ 5 ꯐꯦꯁꯁꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯐꯣꯜꯗꯤꯡ ꯑꯣꯏꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯃꯈꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯊꯛ ꯃꯈꯥ ꯑꯣꯏꯅ ꯍꯥꯡꯗꯣꯏꯅꯤ ꯃꯥꯒꯤ ꯐꯣꯜꯗꯤꯡꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯡꯒꯔ ꯌꯥꯝꯃꯝꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗꯇ ꯑꯅꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯊꯝꯐꯝ ꯑꯣꯏꯅ ꯔꯦꯛ ꯑꯣꯏꯅ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯔꯦꯛꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯁꯤꯡ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯅ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯔꯦꯛꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯊꯝꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯟꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯒꯤ 5 ꯐꯦꯁꯁꯤꯒꯤ ꯑꯣꯏꯅ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯊꯣꯡ ꯃꯆꯥ 5 ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ 5 ꯐꯦꯁꯁꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ 58K ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ 5 ꯐꯦꯁ ꯑꯜꯃꯤꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤ 58Kꯅꯤ ꯑꯗꯣ ꯎꯄꯨꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯅꯝꯕꯁꯨ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯔꯅꯤꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯞꯗꯦꯠꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯑꯞꯗꯦꯠ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅꯁꯨ ꯂꯥꯛꯆꯈꯤꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯀꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨꯀꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯌꯥꯎꯕꯤꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯅ ꯐꯔꯅꯤꯆꯔꯒꯤ ꯑꯞꯗꯦꯠꯁꯤꯡ ꯑꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯞꯗꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯪꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯁꯟꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐꯔꯅꯤꯆꯔꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯞꯗꯦꯠ ꯑꯅꯧꯕ ꯆꯟꯕ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝ ꯈꯪꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ